Ngasi numidang wairam phongkiba pause singdigi maru oiba pau khara khangasaraga miyamda khudo tamchiki Litan sareikhong da Kanglup anigi marakta nouna erang thokle yum kunthra henna mai thakhre Loshi Dikho kemyo yauna ingtapa puraknaba mifam famlingaida singsang parengda nomai kapagi makolna nilkhre Urkhul district Litan sareikhong da khundaminariba singmi Kanglup anigi marakta ngarangdagi hauduna nouna erang tholakhre erang aduna maram oiraga haujuk fawada Kanglup anigi makedegi yum kunthra rom mai thakhre erang asibu laksinabagi damakta Manipur lengaki deputy chief minister Loshi Dikho masana luchingduna Urukul AC ki MLA Ramoiba amasung Saikul AC ki MLA Kemyo Hangsing Haukip ka loinana thaudok thokliba mafamda yingsinbaga loinana ingsikpa puraknaba mifam pangthokhi mifam aduda Kanglup anigi civil society organization singi luchingwasing amasung district administration yauna Manipur police amasung central force ki makok tongba officer sing yauna saruk yaduna oiriba fibam sing adubu laksinaba punna khanakhi mifam aduda khundariba Kanglup anigi mafam sing safagadaba mafam singda masa masagi pot yomnaduna lanjenaba haukhre ngasi numiyungba adwaida-su yum tararom maina sakhalakhi yum mai chalakpasing adu kananabagi damak fire service ki fire tender singsu Imphaldagi changsinkhi authority singi makedagi su maina sakhraba yum sing aduda changduna kaya yamna mang takhrabagi haba yingsimbagi thaboksu chathakhi CSO amasung police ki mokok thongba singa mifam pangthoklaba matung deputy chief minister Loshi Dikho na pangmisingda hai ngasi ayuk mahak masa yauna tungan-tunganba MLA sing yauraga chathakiba mifam adu yamna positive oi amasung mahiyali haina lawi maramdi saruk yakhiba singi makidigi ingta pa hanjilaknabagi apamba loinama phongdoknarakhi mipum khudimak ingchikpa pami aduba hauju fawagi oinadi nomai kapagi report sulakli masi punama oijaragasu mifamda saruk yaminakhiba singna violence ki thabak sing lepminanabagi wafam phongdoknakhi saruk yakhiba singi makedagi su matik chaba security thambinaba phongdorakhi haujuk phawagi oinasu mafam masida chapchana security singna ngak selhali makha tanasu pamdaba thodok sing thoktanaba lenga ki makedagi yamna kana hotnari thokliba thodok asi nakal anigi marakta thokpanatte lanai miyoi ki marakta thokpani adubo laibak thibadi yamna pakthok chokthorokhiba asini ingchikpa leitrabadi karigumba amata leiroi phongdorakhi thaudo adu thokhibagi matangda thengnarakhiba sing amasung punna phaminakhiba mifam adugi matangda Loshi Dikho na chief minister yomnam khemchanda paudamduna matik chaba thabak sing paikhatnaba khanakhre marak asida Litan sareikhongdagi soktuna Rims hospital da pukhalaktuna laying chathariba tangkhul naha amagi anaba hangba chief minister na ngasi chaikhre pungning phathana leinaba mahakna appeal torongphi makha tarakpa pauda quality control tongnaba thabak sudrabadi bill pidanaba chief minister na authority da khangankhre Imphal kuki lakpada khudongthiba amata thoalloi Khemchan National 137A gi Imphaldagi Kaksing lamkhai phawa lambi semjinabagi project ama thaba haunaba chief minister yumnam Khemchan ngasi lamthakre Tharom aduda wangangladuna chief minister yumnam Khemchan haiki Imphal kuki jo community gi mioi lakpada asoi angam amata thoalloi madugi teksak mahakki lengangna lawgani masigi sumathakta contractor singna quality control tongnaba thabak sudragadi bill piganu haina PWD gi chief engineer daista kokhotlaga masamakta khanganki langthabal lep makha lekaida minister amasung MLA mayam ama yawbo thorom aduda Waikem chana contractor singbo daista kokhotki joint venture oina paikhatpa project oibana handaki asina anauba puarigi pandup ama oiragani mahangna wahang khara hangki wahang sing adugi manungda karamba matam phawagi manungda thabak asi loisimba ngamgadage quality control laina thabak sugadra haibana jingbani matamda contractor singna April tha phawagi manungda lambi semba loigani haina phongdorakhi adubu chief minister na lambi adu March tha phawada loisimba ngamlagadi lengangna makhoibu thabak subagi sakhangani
Minister of Transport and Highways ki senthang makhada lambi sembagi thabak ase paikhatpani. Thoram aduda wa ngangbada Minister Loken hai yamna maru oiba highway asi semgatnaba Chief Minister na laukhalakliba thorang asibu thagaiba phongdokhi. Matam sangna mieng changbiduna leiraklaba lambi asi Chief Minister na akhanaba mieng changduna semjin sajinaba thorang laukhatlibasi pongning thawgatningai ni. State asigi miyamna hauzik paikhalakliba semga sagatpagi thabak thoramsingda akaiba thoandanaba hotnagadabani. Anobalenga asina IGP sing masa masagi mayumda hanjil hanbaga loinana state asida mahausagi fibam hanjil hanaba akhanaba thorang lakhole hana sumahna phongdokhi. PWD na sindina pangthokiba thoram aduda Minister Govindas Konthokjam MLA sing Chief Secretary Punit Kumar Goyal Commissioner to Chief Minister N Ashok Kumar Imphal West ki Deputy Commissioner Mayanglambam Rajkumar PWD gi EE Songtham Biswachandra na chingba saruk yakhi. Makha tarakpa pauda hayengdagi Imphal Urukul Imphal Special Helicopter Service thamkhre. Urukul District ki Litan sareikhong amasung masiga thangnaba area da kuki amasung naga furup aniki marakta chaungna ungkhatnariba asi yenglaga hana Imphal Urukul Imphal Legal Helicopter Service lairi masigi mathakta hayengdagi hauna Special Helicopter Service lairagani. Manipur Sarkar gi Additional Chief Secretary Transport Anurab Baspai na ngasi thokiba jol amana hairibana Urukul amasung Imphal anigi marakta athuba transportation gi tangai fadabasing lairiba amade miyamda hena nungainabagi damak hayeng February 10 leibak pokpa numitagi Imphal Urukul Imphal gi Special Helicopter Service lairagani. Masigi mathakta government gi makedagi February 10 mathu yumsagesa numita Imphal Urukul Imphal gi Helicopter Service laigani. Hariba Helicopter Service asi adubo hayeng paigadoriba Special Helicopter Service asi regular schedule gi mathaktani. Helicopter Service asi gi oina passenger amada kg tare khaktama ayaba pibana passenger singna milim luggage sing punaba advice tawre. Passenger singna Helicopter Service asi gi booking amasung schedule gi damak Urukul gi DC office lairiba nodal officer heli service ki mobile number 8732851945 ta contact tawba yagani. Government gi maikadagi state asigi miyamda transportation gi seamless service pinaba chapchana thabak laukhatle hairi. Makha tarakpa pauda mak haukip ki mathakta NIA na charge frame tawkhre. Government of People Democratic Republic of Kukiland gi Sebestal President Mark Thama haukip ki mathakta ngasi Imphal West ta lairiba NIA gi Special Judge na Bharat Sarkar gi mathakta lal hongnaba hotnaba amasung India dagi tokhai tanaba hotnai haibagi maralda UAPA 1967 gi section 13 amasung IPC gi section 648 ki makhada charge frame tawkhi. Koona charge frame tawkhraba Mark Thamang haukip asi Surasamba district ki Mornom Belesagini. Ngasi video conferencing gi khuthangda Mark Thamang haukip jai hiring gi damak Special NIA gi court photorakhibani. Lodina mahaki mathakta maral gi matung inna charge frame tawkhibani hairi.